Hello everyone and welcome back to my channel. ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯣꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯒꯦ. ꯅꯍꯥꯟ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯅꯒ ꯇꯧꯍꯧꯗꯕꯗꯣ ꯑꯗꯨꯗꯨꯅ ꯉꯁꯤ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯕꯀꯣ. ꯑꯗꯣ ꯉꯁꯤꯁꯨ ꯁꯦꯝ ꯎꯇꯤ ꯊꯣꯡꯕꯅ ꯇꯧꯗꯣꯏꯅꯤ. ꯑꯗꯨꯒ ꯁꯤꯒ ꯑꯩ ꯎꯇꯤ ꯊꯣꯡꯕꯁꯦ ꯂꯣꯏꯖꯔꯦꯕꯀꯣ. ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯏ. ꯑꯗꯣ ꯃꯊꯦꯜꯗꯤ ꯀꯩꯁꯨ ꯌꯥꯝꯒꯗ ꯅꯠꯇꯦꯕ. ꯑꯗꯣ ꯁꯤꯗ ꯐꯥꯏꯅꯦꯜꯂꯤ ꯊꯣꯡꯅ ꯂꯣꯏꯔꯦ ꯎꯇꯤ. ꯑꯗꯨꯒ ꯁꯤꯗ ꯈꯥꯡ ꯊꯥꯡꯒꯠꯂꯦꯕꯀꯣ, ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯉꯧꯕ ꯑꯃ ꯉꯧꯕꯒꯤ ꯆꯥꯛꯁꯨ ꯊꯥꯡꯒꯠꯂꯦ. ꯁꯤꯒ ꯆꯦꯅꯝ ꯈꯔ ꯂꯩꯔꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯒ ꯗꯦꯁꯤ ꯑꯂꯨ ꯂꯩꯔꯦ. ꯑꯗꯩꯗꯤ ꯑꯁꯤꯁꯤꯅ ꯀꯥꯔꯣꯟ ꯃꯇꯨꯝ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯅꯦꯕꯀꯣ. ꯑꯗꯣ ꯁꯤ ꯑꯃꯨꯛ ꯉꯧꯅꯕꯨꯗꯤ ꯆꯥꯗ꯭ꯔꯤꯗꯣ ꯏꯅꯝꯃꯅ ꯍꯥꯏꯔꯛꯄꯒꯤꯅꯦ. ꯑꯝꯇꯪ ꯉꯧꯔꯒ ꯆꯥꯔꯒ ꯌꯦꯡꯒꯦ ꯇꯧꯔꯤꯅꯦꯕ. ꯃꯌꯥꯝꯁꯤꯗ ꯄꯥꯄꯔꯁꯨ ꯈꯔ ꯍꯧꯔꯦ. ꯑꯗꯣ ꯄꯣꯂꯤꯊꯤꯟꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯦꯕꯀꯣ, ꯀꯩꯅꯣ ꯇꯧꯗꯅꯉꯥꯏ ꯍꯥꯏꯅ. ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯧꯕꯁꯨ ꯂꯣꯏꯖꯔꯛꯑꯦ, ꯁꯤꯗ ꯂꯩꯔꯦꯕꯀꯣ. ꯑꯗꯨ ꯈꯤꯇꯪꯕꯨꯗꯤ ꯋꯥꯠꯂꯤ ꯃꯨꯟꯒꯗꯕ. ꯑꯗꯣ ꯃꯨꯜꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ. ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯎꯇꯤ ꯑꯩꯒꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯊꯤꯔ ꯈꯣꯠꯂꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯃꯌꯥꯝꯗ. ꯃꯌꯥꯝꯁꯤꯗ ꯂꯩꯔꯦꯕꯀꯣ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤ ꯆꯥꯛ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯗ ꯂꯦꯕꯨ ꯑꯃ ꯂꯧꯔꯦ. ꯁꯤ ꯄꯥꯄꯔ ꯈꯔ ꯍꯧꯔꯦ. ꯑꯗꯩ ꯁꯤ ꯑꯉꯧꯕꯗꯨꯒ ꯑꯗꯨꯒ ꯁꯤ ꯑꯃꯦꯠꯄꯗꯨꯅꯦꯕꯀꯣ. ꯑꯗꯣ ꯆꯥꯛ ꯈꯔ ꯆꯪꯈꯔꯦꯕ, ꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯧꯈꯠꯄꯗꯅꯦ ꯆꯥꯛ ꯈꯔ ꯆꯪꯈꯔꯦ. ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤ ꯎꯇꯤ ꯊꯣꯡꯕꯗꯣ ꯂꯩꯔꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯔꯒꯦ. ꯅꯍꯥꯟ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯇꯧꯍꯧꯗꯕꯗꯣ, ꯑꯗꯨꯅ ꯉꯁꯤꯁꯦ ꯇꯧꯔꯛꯏꯅꯦꯕ ꯁꯦꯝ ꯏꯟꯖꯥꯡꯗ ꯎꯇꯤ ꯊꯣꯡꯕꯗ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯔꯒꯦꯀꯣ, ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯂꯣꯏꯕꯧ. ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯑꯗꯣ ꯃꯅꯤꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣꯕꯀꯣ. ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦꯕ ꯑꯩꯒꯤ ꯆꯥꯛꯁꯦ. ꯑꯗꯨꯒ ꯇꯦꯕꯜꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ, ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯅꯠꯇꯦꯕ. ꯑꯗꯣ ꯀꯦꯃꯦꯔꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯆꯥꯕꯒꯤ ꯈꯥꯂꯤ ꯆꯥꯛꯇꯣ ꯎꯍꯜꯂꯒ ꯑꯃꯨꯛ ꯑꯩꯒꯤ ꯃꯁꯛꯇꯣ ꯎꯗ꯭ꯔꯤꯕ. ꯑꯗꯨꯒ ꯃꯁꯛꯇꯣ ꯎꯔꯒ ꯑꯃꯨꯛ ꯆꯥꯕꯗꯣ ꯎꯗ꯭ꯔꯤꯕ. ꯑꯗꯨꯏꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯀꯥꯞꯄꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ. ꯆꯥꯛꯁꯤꯗꯤ ꯀꯩꯁꯨꯝ ꯎꯕ ꯐꯪꯗꯔꯦ. ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯅꯍꯥꯟ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯅꯦꯅ ꯍꯥꯏꯔꯒ ꯇꯧꯍꯧꯗꯕꯒꯤ ꯇꯧꯔꯤꯅꯦꯕ. ꯍꯋꯥꯏ ꯊꯣꯡꯕꯅ ꯍꯥꯟꯅ ꯍꯧꯔꯤꯅꯤꯀꯣ ꯃꯌꯥꯝ. ꯑꯗꯨꯒ ꯁꯤ ꯂꯦꯕꯨꯁꯤꯁꯨ ꯈꯔ ꯁꯨꯝꯒꯦꯕ. ꯑꯩꯗꯤ ꯂꯦꯕꯨ ꯁꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ. ꯎꯇꯤꯅꯦꯕꯀꯣ ꯁꯦ, ꯑꯗꯨꯏꯁꯨ ꯑꯩ ꯎꯇꯤ ꯑꯣꯏꯒꯦꯔꯥ ꯗꯁꯥ ꯑꯣꯏꯒꯦꯔꯥ ꯉꯥ ꯊꯣꯡꯉꯁꯨ ꯑꯗꯨꯝ ꯂꯦꯕꯨ ꯁꯨꯝꯃꯒ ꯆꯥꯏꯌꯦꯕ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯑꯂꯨꯒꯅꯦ ꯀꯥꯔꯣꯟ ꯃꯅꯥꯗꯨꯒ ꯉꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯁꯤ ꯉꯁꯤ ꯑꯍꯥꯟꯕꯅꯦꯕ ꯆꯥꯗꯣꯏꯁꯦ. ꯆꯥꯗꯦꯕ ꯑꯩꯈꯣꯏꯁꯨ. ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯏꯅꯝꯃ ꯑꯃꯅ ꯍꯥꯏꯕ, ꯀꯥꯔꯣꯟ ꯃꯅꯥꯒ ꯑꯂꯨꯒ ꯉꯧꯔꯒ ꯆꯥꯔꯒ ꯌꯦꯡꯉꯨ ꯍꯥꯎꯕꯅꯤ ꯍꯥꯏ, ꯈꯆꯛ ꯈꯆꯛ ꯇꯧꯔꯒ. ꯑꯗꯣ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦꯀꯣ. ꯑꯗꯨꯒ ꯍꯥꯎꯔꯗꯤ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯛꯀꯦꯕ. ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯀꯣ. ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯎꯋꯦꯕꯀꯣ. ꯀꯩꯅꯣ ꯇꯧꯋꯦ, ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯥꯏ. ꯑꯗꯨꯒ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯉꯧꯔꯒ ꯆꯥꯕ ꯑꯗꯨꯃꯥꯏꯅꯗꯤ ꯈꯥꯗꯦꯕ. ꯑꯗꯣ ꯑꯈꯥꯕ ꯄꯥꯝꯕ ꯃꯤꯒꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ. ꯎꯇꯤꯁꯦ ꯌꯣꯡꯆꯥꯛꯀ ꯑꯗꯩꯗꯤ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨꯒ ꯊꯩꯕꯣꯡ ꯃꯔꯨꯒ ꯇꯧꯔꯒ ꯇꯧꯔꯤꯅꯦꯕꯀꯣ. ꯑꯩꯁꯦ ꯁꯤꯒꯤ ꯀꯩꯁꯨꯝ ꯋꯥꯈꯜ ꯂꯩꯔꯝꯗꯦꯕ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯣꯠꯄꯒꯤ. ꯆꯥꯅꯛ ꯑꯗꯨꯝ ꯈꯜꯂꯒ ꯇꯧꯔꯤꯅꯦꯕ.
ꯃꯌꯥꯝꯁꯦ ꯂꯦꯕꯨ ꯑꯃ ꯆꯥ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯗ ꯂꯦꯕꯨ ꯑꯃꯃꯨꯛ ꯄꯣꯔꯛꯑꯦꯕ ꯑꯩꯗꯣ ꯑꯗꯨꯝ ꯈꯔ ꯄꯥꯝꯒꯜꯂꯤ ꯍꯥꯏꯇꯥꯔꯦ ꯂꯦꯕꯨꯁꯦ ꯑꯗꯣ ꯁꯤꯁꯤꯅꯅꯦ ꯌꯣꯡꯆꯥꯛ ꯃꯔꯨꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯊꯩꯕꯣꯡ ꯃꯔꯨ ꯊꯥꯒꯦꯔꯛꯑꯦ ꯑꯣꯏꯑꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯗꯤ ꯃꯨꯛꯕꯥꯡꯒꯤ ꯆꯦꯅꯦꯜ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯤꯅꯅꯦ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯒꯤꯅꯦ ꯇꯧꯔꯤꯅꯦꯕ ꯅꯍꯥꯟꯗꯣ ꯇꯧꯒꯦ ꯇꯧꯔꯒ ꯇꯧꯍꯧꯗꯕꯗꯣ ꯑꯗꯨꯗꯨꯅ ꯉꯁꯤꯗꯣ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯞ ꯁꯨꯝꯣꯏꯕꯨꯗꯤ ꯃꯨꯛꯕꯥꯡ ꯇꯧꯒꯗ ꯅꯠꯇꯦꯗ ꯑꯗꯨꯒ ꯃꯨꯛꯕꯥꯡꯒꯤ ꯆꯦꯅꯦꯜꯗꯤ ꯁꯨꯃꯥꯏꯅ ꯃꯊꯦꯜ ꯃꯌꯥꯝ ꯈꯤꯜꯂꯒ ꯁꯨꯃꯥꯏꯅ ꯁꯨꯛ ꯆꯥꯎꯅ ꯂꯧꯔꯒ ꯆꯥꯕꯅꯤ ꯉꯝꯗꯦꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯇꯧ ꯃꯥꯟꯅꯉꯥꯏ ꯈꯛꯇꯪꯕꯨꯗꯤ ꯆꯥꯔꯦ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯎꯠꯇꯤ ꯊꯣꯡꯕ ꯈꯔ ꯂꯦꯝꯃꯦ ꯁꯤꯒ ꯆꯥꯛꯁꯨ ꯈꯔ ꯂꯦꯝꯃꯦ ꯑꯗꯨꯒ ꯑꯉꯧꯕꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯦꯕ ꯑꯗꯨꯒ ꯁꯤꯒ ꯂꯦꯕꯨ ꯑꯅꯤꯗꯣ ꯂꯩꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯟ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ